Indira Gandhi Athletics Stadium, Guwahati Da Pangthokliba, Suba Northeast Para Sports Meet 2025 ki NINI Suba NUMITA, Manipur ki Para Squad na goal taruk amadi bronze ama LOUBA NGAMKHRE, Haukiba NUMITA defending champion Khorakpam Joykumar Singh na ahanba event oikiba shot put visual impaired da goal ama lauduna account hangdokhraba matungda ngasi NINI chanma NUMITA su defending champion Mohammad Bahauddin nam 400 meter race LD da goal ama lauduna ahanba account hangdoklaba matungda Naurem Chanchan Debina T20 category masanada shot put da goal ama amadi 400 meter race da goal ama lauraba matungda Khorakpam Joykumar Singh na visual umpire 100 meter race da goal amasung javelin throw da goal amaga lauduna punna goal taruk lauba ngamkhi loinana F40-41 ki category da hero Manoj Singh na shot put masana da bronze ama lauduna Manipur gi oina goal taruk amadi bronze ama fangduna apunma medal masing taret fangba ngamle haina chief di mission oina saruk yariba Dr. Kiran Yendrembam na Press Manipur Para Sports Squad ki mahut sinduna fongdorakli loinana aroiba numitasu medal masing kharasu hengalakpa yai haina pari haiba wafam thamlakli Assam ki saknairaba saisakpa Jobin Notial na manung matam chadan likidabagi nungaitaba fongdokpo oina First Northeast Para Sports Meet 2024 da Meet ki kumhai kayaga loinana tawkiba adugumba tawdaba taragasu Organizing President AMADI Secretary Razib Dena Northeast ki tungan ba state ki lakliba team singi official AMADI para players sing award apa amata leihandi haina su mahakna makhatari Sama ki Facebook page ta akhoi para sport players sing ngasi pung thawati boina akhoi na medal ama Manipur gi wena account hangbo matam da mahak baki Facebook page ta sumaina thagat pi rakose koi yam waijai ai tare financially natragana morally support to virakta batar satpa matam to virakta batar ga su koina sumaina achievement ama hangbirakpa matam da mahak ki Facebook page asidagi sumaina thagat pi rakpa kai je koi mati harau jaba thamoida hena makhata da tarna hona ningdu pawi adu mafaurak po mayam duna thamoi se pen da bagi ai haijaki aduga amana akhoi lakliba akhoi ga competition taunariba akhoi ga fight taunariba stage dai lai sing jigi equipment ni aduki mati high advantage oiba ngakani purga lai si akhoi gi oina di advantage oiba di laira dana flight ticket satna ngai bara phok leitana mingon dagi haijaba khara oja singna su akhoi gi pulap puthokpa ngamdabani na ko akhoi dumai toro ya wana yorakibani adugumba moi equipment suraga lakpaduga akhoi kemda sudabi lakpasiga akhoi chap manai moi de su poina hengadabani haibagi wakalon isani isa sinaba bang loinana akhoi haijakibani akhoi yam nuai jai second Suba para sports sinbi ba akhoi Rajiv sir Assam gi yam fajana organize tawbi mafam fajana pibi laifam fajana pibi saba thakpa fajana akhoi bu moi organization aduki matik yamna akhoi bu treatment tawi aduga aina haijaningba mana akhoi Para Olympic Committee of India haina lairisiga Para Olympic Association of India haina lairisiga aduga sport haidai Olympic Association of India haisiga chamana ba meeting da dum chamana ba competition ngakani lairiba participate tawriba mi jing du khakta different oi bai wani adu level of sport competition ni chamana ba ngakani aduna lairiba laibak praja mayam amana akhoi gyan tha ba mayam ama su yawbi mani asi chamana ba treatment da akhoi without discrimination discrimination yawbi dana akhoi na lai sanarjari ba natraga lairi se makoi ga adu